ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯤꯡꯂꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯆꯤꯡꯂꯝꯕꯤ꯫ ꯃꯇꯝꯗꯨ ꯀꯥꯂꯦꯟ ꯊꯥꯅꯤ꯫ ꯔꯥꯖꯦꯁ, ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕꯅꯤ꯫ ꯀꯥꯂꯦꯟ ꯊꯥ ꯃꯇꯝ ꯑꯣꯏꯔꯛꯄꯗꯨꯗ ꯃꯈꯣꯏꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜꯗꯨ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯊꯥꯔꯗꯨꯅ ꯃꯈꯣꯏ ꯁꯨꯇꯤ ꯊꯥꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯥꯡꯊꯣꯛꯇꯨꯅ ꯂꯩꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙꯗ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯑꯃ ꯆꯤꯡꯗ ꯂꯩ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨꯒꯤ ꯌꯨꯝ ꯁꯥꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯕꯒꯤ ꯊꯕꯛ ꯇꯧꯔꯤ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯆꯤꯡꯗ ꯆꯠꯇꯨꯅ ꯃꯥꯃꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯒꯅꯤ, ꯅꯈꯣꯏꯁꯨ ꯆꯤꯡꯗ ꯀꯣꯏꯔꯨꯁꯤ ꯑꯗꯨꯒ ꯃꯥꯃꯒꯤ ꯃꯇꯦꯡꯁꯨ ꯈꯔ ꯄꯥꯡꯂꯨꯁꯤ ꯍꯥꯏꯔꯤ꯫ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙꯅ ꯌꯥꯏꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙꯁꯨ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏꯗ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁꯀꯤ ꯃꯔꯤ ꯃꯇꯥ ꯑꯃ ꯆꯤꯡꯗ ꯂꯩ ꯍꯥꯏꯔꯤꯕ ꯆꯤꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯆꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯍꯣꯏꯗ ꯍꯥꯏꯔꯤ꯫ ꯃꯃꯥ ꯃꯄꯥꯍꯣꯏꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯔꯥꯖꯦꯁ ꯑꯃꯗꯤ ꯖꯦꯛꯁꯟ, ꯕꯨꯙ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯔꯥꯖꯦꯁꯀꯤ ꯆꯤꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯥꯃꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ꯫ ꯅꯨꯃꯤꯠꯇꯨ ꯔꯥꯖꯦꯁ, ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯆꯤꯡꯒꯤ ꯃꯥꯃꯒꯤꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯃꯥꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕꯅꯤ, ꯃꯍꯥꯛꯇꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯃꯤꯊꯨꯡ ꯃꯤꯔꯥꯛ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯕꯗꯤ ꯑꯃꯨꯛꯇꯣꯏꯕ ꯄꯤꯖꯕꯒ ꯄꯤꯊꯛꯄ ꯑꯃꯨꯛꯇꯣꯏꯕ ꯃꯍꯥꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯑꯩꯈꯣꯏꯒꯤꯗꯤ ꯄꯤꯖ ꯄꯤꯊꯛ ꯐꯔꯒ ꯂꯣꯏꯔꯦꯗ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯈꯣꯏ ꯑꯁꯨꯃꯛ ꯆꯠꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯔꯥꯖꯦꯁ, ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯣ ꯔꯥꯖꯦꯁꯀꯤ ꯃꯥꯃꯍꯣꯏꯒꯤ ꯌꯨꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯆꯤꯡ ꯂꯝꯕꯤ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏ ꯆꯠꯄꯗ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯅꯍꯥꯟ ꯃꯈꯩꯒ ꯆꯠꯇꯕꯒ ꯄꯣꯊꯥ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯛꯄꯗꯨ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯊꯨꯡꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯃꯇꯥꯎ ꯔꯥꯖꯦꯁ, ꯅꯈꯣꯏꯒꯤ ꯃꯥꯃꯒꯤ ꯆꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯞꯄꯤ, ꯁꯩꯇ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯋꯥꯏꯗꯒꯤ ꯌꯦꯡꯂꯛꯄꯗꯗꯤ ꯏꯅꯛ ꯅꯛꯄꯒꯨꯝ ꯇꯧꯏ, ꯑꯗꯨꯒ ꯁꯩꯇ ꯑꯣꯏꯕ ꯆꯠꯂꯒ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯗꯤ ꯆꯤꯡꯅꯤ ꯍꯥꯏꯔꯤꯌꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯨꯙꯅ ꯃꯍꯥꯛꯁꯨ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯗꯒ ꯑꯩꯈꯣꯏꯁꯤ ꯀꯩ ꯑꯃꯒ ꯊꯣꯛꯂꯛꯑꯕ, ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯤ ꯋꯥꯕꯒ ꯀꯥꯎꯊꯣꯛꯇꯅ ꯆꯦꯜꯂꯕ, ꯀꯩꯅ ꯆꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯁꯤꯔꯅꯤ ꯍꯥꯏꯔꯤꯌꯦ꯫ ꯃꯗꯨꯗ ꯔꯥꯖꯦꯁꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ, ꯀꯩꯅ ꯆꯥꯗ꯭ꯔꯁꯨ ꯁꯤꯔꯅꯦꯕꯨ ꯀꯩꯅꯣ, ꯑꯁꯨꯛ ꯌꯥꯝ ꯋꯥꯔꯤꯉꯩꯁꯤꯗ ꯀꯩ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯇꯅ ꯆꯦꯜꯂꯅꯤ, ꯄꯨꯡꯆꯦꯟꯗ ꯆꯦꯜꯂꯅꯤ, ꯀꯩꯗꯨꯁꯨ ꯄꯨꯡꯇꯥꯟꯗ ꯇꯥꯟꯅꯔꯅꯤ, ꯄꯨꯡꯇꯥꯟ ꯇꯥꯟꯅꯩ ꯄꯨꯡꯆꯦꯟ ꯆꯦꯜꯂꯤ, ꯑꯗꯩꯗꯒꯤꯗꯤ ꯀꯩꯗꯨꯗꯤ ꯑꯩꯈꯣꯏ ꯇꯥꯟꯅꯕ ꯐꯪꯗꯗꯅ ꯃꯥꯗꯤ ꯆꯤꯡꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ, ꯑꯗꯩꯗꯒꯤꯗꯤ ꯑꯩꯈꯣꯏꯗꯤ ꯋꯥꯅ ꯆꯦꯜꯂꯨꯕꯒꯤ ꯍꯥꯔꯠꯁꯦ ꯄꯣꯛꯈꯥꯏꯔ ꯁꯤꯗꯣꯔꯤꯕ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯕꯨꯙꯒꯤ ꯀꯣꯛꯁꯤꯁꯨ ꯌꯥꯏꯍꯦ, ꯃꯣꯔꯦꯒꯤ ꯀꯣꯛꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗꯣ ꯆꯠꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯄꯔꯞ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯏꯅꯊꯪꯗꯗꯤ ꯔꯥꯖꯦꯁꯀꯤ ꯃꯥꯃꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯃꯥꯃꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯌꯨꯝꯗꯣ ꯁꯦꯝꯕ ꯁꯥꯕ ꯇꯧꯔꯤꯕꯒꯤ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯃꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨ ꯌꯦꯡꯂꯛꯄꯗ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯀꯤ ꯃꯥꯝ ꯑꯗꯣ ꯏꯃꯨꯡꯗꯒꯤ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯛꯇꯨꯅ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯏꯃꯨꯡꯗ ꯊꯥꯡꯖꯧ ꯂꯧꯕ ꯆꯪꯂꯨꯕ ꯖꯥꯠꯅꯤ꯫ ꯔꯥꯖꯦꯁ ꯍꯦꯛ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯅ ꯔꯥꯖꯦꯁ, ꯀꯔꯤꯅꯣ ꯅꯪꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏ꯫
ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤꯒ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ ꯍꯩ ꯂꯥꯎ ꯀꯅꯥꯅꯣ ꯋꯥꯍꯩꯅꯤꯁꯤꯅ ꯅꯃꯥꯟꯅꯕꯔꯥ ꯑꯧ ꯍꯣꯏ ꯃꯥꯅꯦ ꯃꯥꯃ ꯂꯥꯎꯅꯦ ꯑꯩ ꯋꯥꯔꯧꯔ ꯂꯩꯔꯝꯃꯤꯕꯅꯤ ꯑꯁꯨꯛ ꯆꯥꯎꯕ ꯌꯨꯝ ꯑꯃ ꯁꯥꯕꯕꯨ ꯑꯁꯨꯛ ꯀꯨꯏꯔꯕ ꯐꯥꯎꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕ ꯂꯥꯛꯇꯦꯗꯅ ꯑꯩ ꯁꯥꯎꯔꯝꯃꯤꯕꯅꯤ ꯂꯥꯎ ꯀꯔꯤ ꯇꯧꯕ ꯅꯪꯒꯤꯁꯤꯕꯨ ꯃꯥꯃꯒꯤ ꯌꯨꯝ ꯁꯥꯔꯤ ꯀꯥꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯣꯏ ꯂꯥꯛꯏꯕꯅꯤ ꯃꯥꯃ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯐꯛꯂꯥꯡ ꯈꯥꯕꯒꯤ ꯊꯕꯛ ꯇꯧꯔꯦꯗꯅ ꯍꯥꯏꯔꯤ ꯑꯇꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯂꯣꯏ ꯍꯩꯔꯣꯏꯕ ꯑꯗꯨꯅ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯕꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯤ ꯉꯍꯥꯟ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯆꯠꯄ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯊꯥꯕꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯍꯨꯝ ꯍꯧꯅꯔꯒ ꯂꯥꯛꯂꯤꯁꯤꯅꯤ ꯐꯩꯅꯦ ꯃꯥꯃꯁꯨ ꯑꯗꯨꯛ ꯐꯥꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤꯗ ꯅꯣꯏ ꯃꯍꯩ ꯇꯝꯕꯗꯨ ꯑꯗꯨꯝ ꯇꯝꯖꯧ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯕ ꯑꯗꯨꯝꯅ ꯔꯥꯖꯦꯁꯀꯤ ꯃꯥꯃꯅ ꯍꯔꯥꯎ ꯇꯔꯥꯝ ꯀꯧꯔꯛꯄ ꯑꯗꯨꯗ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯇꯥꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯃꯤꯡ ꯇꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯔꯥꯖꯦꯁꯀꯤ ꯃꯃꯥꯒꯤ ꯃꯥꯃ ꯑꯗꯨꯅ ꯂꯥꯏꯅ ꯈꯪꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯂꯧꯔꯥꯡ ꯁꯨꯃꯤꯟꯅꯔꯛꯄ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙꯒꯤ ꯃꯄꯥꯗꯣ ꯃꯈꯣꯏ ꯃꯥꯃ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯥꯛꯂꯕꯅꯤꯅ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯁꯤ ꯉꯁꯤꯁꯤꯃꯗꯤ ꯅꯈꯣꯏꯁꯨ ꯊꯕꯛ ꯏꯪꯈꯥꯡꯒ ꯌꯥꯝꯅ ꯌꯥꯎꯔꯨꯔꯅꯨ ꯍꯥꯏꯗꯨꯅ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁꯀꯤ ꯃꯥꯃ ꯑꯗꯨꯅ ꯂꯣꯏꯖꯕ ꯌꯦꯟ ꯉꯥꯅꯨ ꯈꯔ ꯍꯥꯠꯇꯨꯅ ꯃꯈꯣꯏ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯈꯤ ꯌꯥꯝꯅ ꯀꯟꯅ ꯊꯣꯡ ꯊꯥꯛꯅꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯇꯝꯅꯤ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙꯅ ꯔꯥꯖꯦꯁꯇ ꯍꯥꯏꯔꯤ ꯔꯥꯖꯦꯁ ꯅꯣꯏꯒꯤ ꯃꯥꯃꯁꯤꯗꯤ ꯄꯨꯔꯥ ꯃꯩꯅꯤꯍꯦ ꯉꯥꯡꯕꯁꯤꯅ ꯃꯔꯣꯟ ꯑꯃ ꯄꯦꯔꯦꯡ ꯃꯗꯨꯒꯤ ꯑꯃꯨꯛꯁꯨ ꯌꯦꯡꯉꯨꯁꯦ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕꯁꯤꯕꯨ ꯊꯣꯡꯉꯗꯤ ꯉꯁꯤꯗꯤ ꯆꯥꯕ ꯄꯦꯜꯂꯅꯤꯅꯦ ꯌꯨꯝꯗꯗꯤ ꯁꯨꯃꯥꯏꯅꯒ ꯆꯥ ꯐꯪꯄꯣꯟꯇꯦꯗ ꯍꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯅꯨꯃꯤꯠ ꯊꯥ ꯐꯕ ꯌꯦꯡꯉꯒ ꯄꯋꯥ ꯑꯃꯒꯗꯤ ꯆꯥꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯥꯏꯅꯔꯛꯄ ꯑꯗꯨꯗ ꯔꯥꯖꯦꯁꯀꯤ ꯃꯥꯃꯗꯣ ꯄꯔꯞ ꯆꯪꯉꯛꯑꯒ ꯑꯉꯥꯡꯁꯥ ꯀꯥꯏ ꯃꯇꯥꯡ ꯌꯧꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯁꯅ ꯂꯣꯏꯗꯣꯔꯦ ꯃꯥꯃ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯦꯛꯁꯟ ꯕꯨꯙ ꯑꯃꯗꯤ ꯔꯥꯖꯦꯁ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯥꯃꯒꯤ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯥꯡꯗꯨꯅ ꯂꯩꯔꯛꯂꯤ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯁꯨꯖꯜꯂꯛꯂꯤ ꯃꯈꯣꯏꯅ ꯂꯩꯔꯛꯂꯤꯕꯁꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯃꯈꯣꯏꯒꯤ ꯃꯥꯃꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯒ ꯅꯨꯃꯤꯠ ꯇꯥꯔꯣꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙꯗ ꯍꯥꯏꯐꯦꯠ ꯀꯣꯏꯊꯣꯛꯂꯨꯁꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙꯅ ꯍꯣꯏ ꯀꯣꯏꯊꯣꯛꯂꯨꯁꯤ ꯁꯤꯗ ꯁꯨꯝ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯀꯥꯆꯤꯜ ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯥꯛ ꯂꯣꯏꯔꯛꯄ ꯉꯥꯏꯕ ꯑꯗꯒꯤ ꯑꯃꯨꯛ ꯇꯨꯝꯕ ꯅꯣꯡꯉꯥꯜꯂꯒ ꯊꯕꯛ ꯑꯃꯨꯛ ꯇꯧꯕ ꯑꯁꯨꯝ ꯇꯧꯕꯁꯤꯗ ꯏꯁꯥꯁꯦ ꯕꯣꯔꯤꯡ ꯆꯨꯔꯤ ꯃꯔꯝ ꯑꯗꯨꯅ ꯈꯔꯁꯨ ꯀꯣꯏꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯔꯛꯂꯤ ꯔꯥꯖꯦꯁꯅ ꯃꯥꯒꯤ ꯃꯥꯃꯗꯨꯗ ꯃꯥꯃ ꯑꯩꯈꯣꯏ ꯑꯁꯥꯏ ꯐꯥꯎꯕꯗꯪ ꯀꯣꯏꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯀꯤ ꯃꯥꯃꯅ ꯍꯣꯏ ꯀꯣꯏꯊꯣꯛꯂꯨꯁꯣ ꯑꯗꯨꯒꯅꯦ ꯑꯁꯣꯝꯒꯤ ꯆꯤꯡꯆꯦꯞꯂꯣꯝꯗ ꯂꯩꯕ ꯅꯥꯀꯟꯂꯣꯝꯗꯗꯤ ꯆꯠꯂꯨꯅꯨꯀꯣ ꯃꯗꯨ ꯆꯨꯔꯥꯟ ꯊꯥꯕ ꯂꯩꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯆꯨꯔꯥꯟ ꯊꯥꯕ ꯒꯥꯏꯅ ꯑꯁꯨꯝꯅ ꯋꯥꯈꯟꯗꯗꯤ ꯈꯜꯂꯤ ꯑꯗꯨꯒ ꯌꯦꯡꯅꯔꯒ ꯅꯣꯛꯏ ꯔꯥꯖꯦꯁꯅ ꯍꯣꯏ ꯃꯥꯃ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯔꯞ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯕ ꯑꯃꯗꯤ ꯍꯜꯂꯛꯅꯕ ꯇꯧꯗꯨꯅ ꯂꯤꯄꯠ ꯂꯣꯏꯅꯃꯛ ꯆꯠꯅꯔꯤꯕꯅꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡ ꯂꯇꯛ ꯂꯩꯔꯤ ꯔꯥꯖꯦꯁ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯕꯨꯙꯅ ꯉꯥꯏꯈꯣꯅꯦ ꯅꯣꯏꯒꯤ ꯃꯥꯃꯅ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ ꯑꯁꯣꯝ ꯊꯪꯕ ꯍꯥꯏꯁꯤꯕꯨ ꯀꯣꯝ ꯅꯥꯀꯟꯅꯣ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯑꯁꯣꯝ ꯊꯪꯕ ꯍꯥꯏꯕꯗꯤꯅꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯒꯤ ꯁꯨꯝ ꯆꯠꯈ꯭ꯔꯒ ꯑꯥꯗꯒꯤ ꯆꯤꯡꯁꯥꯡ ꯑꯁꯦ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯌꯧꯈꯤꯅꯕ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯈꯥ ꯊꯪꯕꯒꯤ ꯂꯝꯕꯤꯁꯦ ꯑꯁꯤꯁꯤꯅꯤ ꯑꯁꯣꯝ ꯊꯪꯕ ꯍꯥꯏꯁꯦ ꯅꯪꯗꯤ ꯀꯔꯝꯍꯥꯏꯅ ꯈꯪꯉꯤꯕ ꯑꯗꯨꯔꯣ ꯑꯩ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯉꯥꯏꯇ ꯇꯣꯏ ꯂꯥꯛꯑꯦ ꯑꯗꯨꯝ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯕ 10ꯅꯤ ꯂꯩꯕ ꯊꯥ ꯑꯃ ꯊꯣꯛꯄꯁꯨ ꯌꯥꯎꯏ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯪ ꯁ꯭ꯀꯨꯜꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯀꯥꯟꯗꯅꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯨꯝꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯒꯨꯝꯕꯗ ꯑꯗꯨꯛ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯅꯣꯏꯒꯤ ꯃꯥꯃꯁꯤꯒꯤ ꯃꯆꯥ ꯃꯁꯨꯒꯁꯨ ꯂꯩꯕ꯭ꯔꯣ ꯀꯔꯤꯒꯤ ꯂꯩꯇꯅꯤꯌꯦ ꯂꯩꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯂꯨꯍꯣꯡꯉꯤꯗꯣ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯌꯨꯝ ꯑꯃ ꯁꯥꯒꯠꯂꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯥꯏ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯑꯝꯇ ꯎꯗꯦꯗ ꯍꯧꯖꯤꯛ ꯁꯥꯔꯤꯕꯁꯤꯗꯤ ꯃꯥꯃꯒꯤ ꯌꯨꯝꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯀꯨꯏꯔꯦ ꯌꯨꯝꯗꯣ ꯇꯦꯛꯈꯤꯕ ꯑꯗꯨꯗꯒꯤꯅꯤ ꯑꯃꯃꯨꯛ ꯁꯥꯒꯠꯂꯛꯏꯁꯤ
ꯑꯁꯣꯝ ꯊꯪꯕ ꯅꯥꯀꯜꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯃꯣꯏꯅ ꯍꯧꯖꯤꯛ ꯌꯨꯝ ꯁꯥꯒꯠꯂꯤꯗꯨꯒꯤ ꯅꯥꯀꯜꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯔꯦꯡ ꯑꯃ ꯂꯩꯔꯤꯗꯣ ꯑꯗꯨ ꯃꯥꯏ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯃꯆꯥ ꯃꯥꯒꯤ ꯃꯃꯧ ꯑꯗꯨ ꯉꯥꯛꯇꯅꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯃꯤꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯕꯨꯙꯅ ꯐꯔꯦꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯗꯤ ꯆꯨꯔꯥꯟ ꯊꯥꯕ ꯍꯥꯏꯔꯤꯁꯤ ꯏꯃꯥ ꯄꯣꯛꯇꯤ ꯎꯔꯛꯇ꯭ꯔꯤ ꯑꯃꯨꯛꯇꯪꯕꯨ ꯎꯅꯤꯡꯉꯤꯅꯦ ꯔꯥꯖꯦꯁꯅ ꯍꯩ ꯒꯙꯥ ꯆꯨꯔꯥꯟ ꯊꯥꯕ ꯍꯥꯏꯕꯗꯤꯅꯦ ꯐꯠꯇꯕ ꯏꯟꯆꯥꯏ ꯌꯥꯏꯇꯝꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯍꯥꯏꯕꯅꯤꯅꯦ ꯃꯁꯤꯗꯤ ꯅꯪ ꯕꯨꯠ ꯎꯅꯤꯡꯕ꯭ꯔꯣ ꯖꯦꯛꯁꯟꯅ ꯎꯅꯤꯡꯉꯤꯅꯦ ꯕꯨꯠꯁꯤꯗꯤ ꯑꯩꯗꯤ ꯎꯅꯤꯡ ꯂꯩꯔꯝꯃꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯅꯦ ꯑꯩꯒ ꯑꯗꯒꯤ ꯔꯣꯍꯤꯠꯅꯦ ꯑꯗꯒꯤ ꯈꯣꯃꯩꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯧꯔꯒ ꯆꯥꯔꯂꯤ ꯁꯥꯟꯅꯕꯗꯣ ꯂꯥꯛꯇꯦꯉꯣ ꯃꯇꯝ ꯑꯗꯨꯗ ꯕꯨꯙꯅ ꯈꯪꯉꯦ ꯑꯩꯁꯨ ꯈꯪꯉꯦ ꯅꯣꯏ ꯑꯍꯨꯝꯅ ꯑꯗꯨꯃꯥꯏꯅ ꯂꯥꯏ ꯁꯥꯟꯅꯩ ꯍꯥꯏꯕ ꯑꯣꯖꯥꯗ ꯇꯥꯛꯊꯣꯛꯑꯒ ꯐꯨꯍꯟꯁꯤꯔꯅ ꯇꯧꯅꯤ ꯅꯁꯛꯇꯣ ꯅꯨꯡꯁꯤꯃꯟꯕꯗꯨꯗ ꯐꯨꯍꯟꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯍꯩ ꯀꯔꯟ ꯇꯧꯅꯨ ꯂꯥꯏ ꯇꯤꯟꯗ ꯀꯔꯤꯝ ꯀꯊꯥꯏꯅꯒꯅꯨꯀꯣ ꯁ꯭ꯋꯥꯏꯁꯦ ꯇꯤꯟꯈꯠ ꯂꯥꯏꯈꯠꯄ ꯌꯥꯗꯕꯅꯤ ꯇꯥꯞ ꯍꯦꯛꯇ ꯂꯥꯛꯄꯅꯤꯀꯣ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯀꯔꯦꯝꯅꯗꯨꯅ ꯆꯠꯂꯣꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯒ ꯕꯨꯠ ꯄ꯭ꯔꯦꯠ ꯀꯥꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯅꯤꯅꯦ ꯌꯦꯡꯉꯨ ꯕꯨꯠ ꯄ꯭ꯔꯦꯠꯁꯦ ꯑꯩꯈꯣꯏꯅ ꯎꯃꯜꯂꯛꯇ꯭ꯔꯗꯅ ꯃꯟꯇ꯭ꯔ ꯇꯧꯔ ꯀꯧꯅꯔ ꯃꯇꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯂꯥꯏꯅꯣ ꯍꯧꯖꯤꯛꯄꯣ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯔꯩ ꯑꯁꯨꯝ ꯌꯦꯠꯅꯗꯨꯅ ꯂꯥꯛꯄꯗ ꯕꯨꯙꯅ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯑꯩ ꯕꯨꯠꯇꯣ ꯌꯥꯝ ꯎꯅꯤꯡꯉꯤ ꯕꯨꯠꯇꯣ ꯀꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯝꯇꯪ ꯁꯥꯟꯅꯊꯣꯛꯁꯤꯅ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙꯗ ꯀꯥꯔꯟ ꯇꯧꯅꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯈꯣꯏ ꯀꯥꯔꯟ ꯌꯥꯝꯅ ꯉꯥꯡꯗꯣꯔꯤ ꯍꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯅꯕ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯁꯤꯒꯤ ꯅꯣꯏꯒꯤ ꯑꯁꯣꯝ ꯊꯪꯕ ꯂꯝꯕꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯐꯦꯠꯇꯪꯗꯤ ꯌꯧꯁꯤꯜꯂꯨꯁꯤ ꯂꯥꯛꯑꯣ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯤ ꯕꯨꯙꯁꯨ ꯃꯇꯨꯡ ꯏꯟꯈꯤ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙꯅ ꯄꯔꯞ ꯆꯠꯈꯤꯕ ꯑꯗꯨꯗ ꯔꯥꯖꯦꯁꯇꯨ ꯏꯟꯅꯗꯕ ꯌꯥꯗꯕꯗꯨꯗꯨꯅ ꯏꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯤ ꯀꯩꯝꯇꯁꯨ ꯇꯧꯗꯅ ꯄꯨꯍꯥ ꯍꯥꯡꯉꯤꯁꯤꯗꯤ ꯑꯗꯨꯒ ꯃꯤ ꯆꯠꯅꯕ ꯂꯝꯕꯤꯁꯨ ꯃꯥꯜꯂꯤ ꯔꯥꯖꯦꯁꯅ ꯍꯣꯏꯅꯦ ꯆꯠꯂꯤꯅꯦ ꯃꯤꯕꯨꯗꯤ ꯑꯗꯨꯝ ꯆꯠꯂꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯅꯨꯃꯤꯗꯥꯡꯗ ꯀꯌꯥ ꯆꯠꯅꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯁꯨ ꯃꯁꯦ ꯄꯥꯛꯅ ꯆꯠꯅꯗꯦ ꯀꯔꯤꯒꯨꯝꯕꯗꯅꯦ ꯃꯁꯤꯗ ꯃꯤ ꯆꯠꯂꯨꯔꯕꯗꯤ ꯃꯤꯗꯣ ꯉꯥꯎꯅ ꯐꯩꯅ ꯅꯥꯏ ꯍꯥꯏꯅꯩ ꯃꯗꯨꯒꯤ ꯋꯥꯔꯤ ꯂꯩꯌꯦꯕꯤ ꯅꯪꯕꯣ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯕꯨꯙꯅ ꯀꯔꯤ ꯋꯥꯔꯤꯅꯣꯁꯦ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯐꯝꯁꯤ ꯑꯗꯨꯒ ꯍꯥꯏꯔꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯖꯦꯁꯅ ꯍꯥꯏꯔꯤ ꯑꯀꯨꯞꯄ ꯋꯥꯔꯤꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯍꯣꯔꯦꯟ ꯃꯥꯃꯗ ꯍꯪꯉꯒ ꯈꯪꯒꯅꯤ ꯂꯝꯕꯤ ꯑꯁꯤꯗ ꯅꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯕ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯒꯁꯨ ꯑꯦꯅꯤ ꯅꯨꯄꯤ ꯑꯃꯅ ꯉꯥꯡꯕ ꯁꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯕꯗꯤ ꯅꯈꯣꯏꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯨ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯂꯩꯕ ꯎꯗ꯭ꯔꯒꯗꯤ ꯅꯈꯣꯏ ꯅꯌꯨꯝ ꯌꯧꯅꯅꯕ ꯆꯦꯜꯂꯛꯀꯗꯕꯅꯤ ꯑꯗꯨꯁꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯌꯧꯅꯅꯕ ꯆꯦꯜꯂꯛꯀꯗꯕꯅꯤ ꯅꯈꯣꯏꯅ ꯌꯨꯝ ꯌꯧꯅꯅꯕ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯤꯅ ꯀꯧꯔꯛꯄ ꯉꯥꯡꯂꯛꯄ ꯁꯛꯂꯛꯄ ꯀꯔꯤꯃꯠꯇ ꯈꯨꯝꯂꯨꯕ ꯌꯥꯗꯦ ꯑꯗꯨꯒ ꯌꯦꯡꯁꯤꯜꯂꯨꯕꯁꯨ ꯌꯥꯗꯦ ꯅꯌꯨꯝ ꯌꯧꯅꯅꯕ ꯆꯦꯜꯂꯛꯀꯗꯕꯅꯤ ꯅꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯌꯨꯝꯒꯤ ꯃꯥꯡꯒꯣꯟ ꯙꯥꯔꯤ ꯑꯗꯨꯗ ꯐꯟ ꯍꯦꯛ ꯀꯥꯈꯠꯄꯒ ꯅꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯅꯍꯥꯛꯅꯅꯦ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯨ ꯑꯗꯨꯗꯒꯤꯗꯤꯅꯦ ꯅꯪ ꯑꯗꯨꯝ ꯐꯔꯗꯧꯕꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯅꯍꯥꯛꯅꯅꯦ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯨꯗꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯅꯪꯅ ꯇꯥꯈꯤꯕ ꯅꯨꯄꯤꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯣꯏꯒꯦꯔꯥ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯒꯦꯔꯥ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜ ꯑꯣꯏꯒꯦꯔꯥ ꯃꯗꯣ ꯅꯪꯒꯤ ꯅꯥꯀꯣꯡꯗ ꯑꯗꯨꯃꯛ ꯇꯥꯔꯒ ꯂꯩꯒꯅꯤ ꯑꯗꯒꯤ ꯅꯍꯥꯛꯁꯦ ꯑꯗꯨꯝ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯅ ꯑꯗꯨꯝ ꯂꯩꯔꯝꯕꯗꯒꯤ ꯅꯪꯁꯦ ꯉꯥꯎꯈꯠꯂꯛꯑꯅꯤ ꯉꯥꯎꯔꯝꯕꯗꯒꯤꯅꯦ ꯅꯇꯣꯝꯇ ꯑꯗꯨꯝ ꯁꯤꯖꯒꯗꯧꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯦꯛꯁꯟꯅ ꯑꯣ ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯃꯤ ꯍꯥꯠꯄꯤ ꯑꯩꯈꯣꯏꯒꯤ ꯆꯣꯡꯊꯣꯛꯑꯒ ꯃꯤ ꯍꯥꯠꯄꯤ ꯕꯨꯠ ꯅꯠꯇ꯭ꯔꯦꯅꯦ ꯈꯣꯟꯖꯦꯜꯅ ꯇꯧꯔꯒ ꯃꯤ ꯍꯥꯠꯄ ꯃꯤꯅꯤꯅꯦ ꯃꯇꯝ ꯑꯗꯨꯗ ꯕꯨꯙꯅ ꯃꯥꯅꯦ ꯂꯥꯎꯔ ꯍꯥꯠꯀꯦ ꯒꯥꯏꯗꯨꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯑꯃꯅ ꯋꯥ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯔꯥꯖꯦꯁꯇꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯍꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯐꯨꯠ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯥꯃꯒꯤ ꯃꯌꯨꯝꯂꯣꯝꯗ ꯒꯝ ꯆꯠꯈꯤ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙꯁꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯉꯥꯏꯈꯣꯅꯦ ꯍꯦ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙꯁꯨ ꯅꯨꯄꯤ ꯑꯃꯅ ꯉꯔꯪ wari ꯁꯥꯗꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯔꯣꯜ ꯑꯃꯗ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯗꯨ ꯃꯈꯣꯏꯁꯨ ꯇꯥꯔꯤꯕꯅꯤ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯈꯨꯜ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯂꯝꯕꯤ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯂꯝꯕꯤ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯃꯈꯣꯏ ꯅꯨꯄꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯖꯦꯛꯁꯟꯅ ꯏꯍꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯡ ꯅꯣꯛꯈꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯦꯗꯅ ꯆꯣꯔꯣꯠ ꯍꯥꯕꯨꯡꯒ ꯂꯥꯏ ꯁꯥꯏ ꯑꯗꯨꯅꯤ ꯂꯥꯎ ꯍꯥꯏ ꯔꯥꯖꯦꯁ ꯅꯨꯄꯤꯅ ꯅꯣꯛꯑꯦꯍꯦ ꯂꯥꯎꯍꯦ ꯑꯁꯨꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯥꯃꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯄꯔꯞ ꯂꯥꯛꯈꯤ
ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯀꯅꯥ ꯈꯪꯅꯦꯒꯦ ꯋꯥꯔꯤꯗꯨꯅꯒ ꯃꯔꯣꯜ ꯑꯃ ꯃꯑꯣꯡ ꯇꯥꯗꯕꯅꯦ ꯂꯥꯎ ꯑꯁꯣꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯥꯃꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯥꯃꯅ ꯍꯥꯏ ꯅꯈꯣꯏꯕꯨ ꯀꯗꯥꯏ ꯌꯧꯔꯨꯔꯒꯦꯅꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯤꯔꯝꯂꯕꯅꯤ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯅꯈꯣꯏ ꯉꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯁꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯆꯥꯕ ꯌꯥꯎꯁꯜꯂꯤ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯔꯥꯖꯦꯁ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯔꯥꯖꯦꯁꯀꯤ ꯃꯥꯃꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯈꯥꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯏ ꯇꯩꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯊꯤꯠꯄꯗ ꯍꯥꯞꯀꯗꯧꯔꯤꯕ ꯆꯔꯨꯁꯤꯡꯗꯣ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙ ꯃꯈꯣꯏ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯃꯥꯃ ꯑꯗꯨꯒ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯔꯨ ꯂꯧꯕ ꯆꯠꯂꯤ ꯊꯣꯏꯅ ꯂꯥꯞꯄ ꯃꯐꯝ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯉꯔꯥꯡꯒꯤ ꯔꯥꯖꯦꯁ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯅ ꯆꯪꯂꯨꯔꯤꯕ ꯆꯠꯂꯨꯒꯅꯨ ꯍꯥꯏꯕ ꯂꯩꯔꯛ ꯂꯝꯕꯤ ꯑꯗꯣ ꯃꯈꯣꯏꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯔꯥꯖꯦꯁꯅ ꯃꯍꯥꯛꯀꯤ ꯃꯥꯃꯗ ꯃꯥꯃ ꯑꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯂꯥꯎꯕ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯕꯗꯤ ꯃꯤꯗꯨ ꯁꯤꯅ ꯍꯥꯏ ꯑꯗꯨ ꯆꯨꯝꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯥꯃꯅ ꯍꯣꯏꯅꯦ ꯑꯗꯨꯗ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯀꯔꯤꯒꯨꯝꯕꯗ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯂꯕꯗꯤ ꯅꯈꯣꯏ ꯌꯨꯝ ꯌꯧꯅꯕ ꯑꯗꯨꯝ ꯆꯠꯂꯛꯑꯣ ꯃꯔꯨꯗꯒ ꯅꯈꯣꯏꯅꯒ ꯅꯨꯄꯤꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯔꯨꯔꯕꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯧꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯕꯨꯙꯅ ꯑꯗꯨ ꯃꯥꯃ ꯕꯨꯠ ꯕ꯭ꯔꯦꯗ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯇꯁꯦꯡꯅ ꯂꯩꯕ꯭ꯔꯣ ꯅꯨꯄꯤ ꯑꯗꯨꯅ ꯀꯝꯗꯧꯅ ꯕꯨꯠ ꯑꯣꯏꯔꯤꯕꯅꯣ ꯕꯨꯠ ꯍꯥꯏꯕꯁꯤꯕꯨ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯑꯦꯅ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯨꯠ ꯍꯥꯏꯕꯁꯤꯗꯤ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯀꯤꯅ ꯍꯥꯏ ꯅꯨꯄꯤꯗꯨ ꯎꯕꯗ ꯅꯨꯄꯤꯗꯨ ꯀꯤꯗꯅ ꯃꯤ ꯑꯃꯇ ꯆꯦꯟꯗꯕ ꯖꯥꯠꯂꯣ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯀꯤ ꯃꯥꯃꯅ ꯀꯗꯥꯏꯗꯩ ꯋꯥꯅꯣ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ ꯀꯅꯥꯒꯨꯝꯕ ꯊꯦꯡꯅꯔꯨꯕꯁꯤꯡ ꯌꯥꯎꯔꯕꯁꯨ ꯉꯥꯎꯅ ꯐꯩꯅ ꯁꯤꯈꯤꯕꯅꯤꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯕꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯥꯎꯍꯨꯝꯒꯗꯤ ꯐꯪꯕ ꯂꯩꯕꯖꯥꯠꯅꯤ ꯅꯨꯄꯤꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯈꯣꯟꯖꯦꯜꯒ ꯇꯥꯔꯛꯂꯕꯗꯤ ꯌꯨꯝ ꯌꯧꯅꯕ ꯑꯗꯨꯝ ꯆꯦꯟꯅꯔꯛꯑꯦ ꯃꯤꯁꯤꯡꯁꯦ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯃꯥꯃ ꯑꯗꯣ ꯀꯩꯝꯇ ꯅꯠꯇꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯅꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯅꯨꯄꯤꯁꯤꯡꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜꯅꯤ ꯑꯗꯨꯒꯅꯦ ꯂꯩꯔꯛ ꯂꯝꯕꯤ ꯑꯁꯤꯒꯤ ꯆꯤꯡ ꯂꯝꯕꯤꯁꯦ ꯁꯤꯗ ꯀꯔꯤꯝꯇ ꯊꯣꯛꯇꯦꯀꯣ ꯃꯥꯃ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯁꯀꯤ ꯃꯥꯃꯗꯨꯅ ꯅꯈꯣꯏꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯗꯨ ꯈꯪꯗ꯭ꯔꯤꯕ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯂꯒ ꯃꯇꯝ ꯑꯗꯨꯗ ꯕꯨꯙꯅ ꯃꯥꯃ ꯉꯔꯥꯡ ꯑꯩꯈꯣꯏ ꯑꯁ꯭ꯋꯥꯏꯁꯤꯗ ꯉꯥꯏꯐꯦꯠꯇꯪ ꯆꯪꯁꯤꯜꯂꯒ ꯉꯥꯏꯐꯦꯠꯇꯪ ꯐꯝꯃꯨꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯅꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯔꯥꯖꯦꯁꯅꯒ ꯋꯥꯔꯤ ꯈꯔ ꯂꯤꯕꯒ ꯀꯤꯕꯨ ꯂꯥꯛꯀꯨꯝ ꯆꯦꯟꯊꯣꯛꯅꯔꯛꯄꯅꯤ ꯑꯗꯨꯗ ꯅꯨꯄꯤ ꯈꯔ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯈꯤꯕꯒꯤ ꯋꯥꯅꯤꯗ ꯑꯩꯈꯣꯏꯅ ꯀꯤꯔꯤꯕꯗꯣ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯗꯨꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯄ ꯅꯨꯄꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯈꯨꯟꯒꯤ ꯅꯨꯄꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯖꯦꯁꯀꯤ ꯃꯥꯃꯗꯣ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥꯈꯜ ꯇꯧꯏ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯑꯗꯨꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯕꯗꯤ ꯕꯦꯔꯥ ꯀꯥꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯊꯥ ꯁꯥꯖꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯖꯦꯛꯁꯟ ꯕꯨꯙ ꯔꯥꯖꯦꯁ ꯑꯃꯗꯤ ꯃꯥꯃ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯗꯣ ꯃꯈꯣꯏꯅ ꯆꯔꯨ ꯂꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯗꯨꯅ ꯆꯔꯨ ꯈꯔ ꯂꯧꯔꯒ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯟꯗꯛꯃꯨꯛꯇꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤ ꯑꯇꯣꯞꯄ ꯂꯥꯡꯐꯩ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯥꯃꯒꯤ ꯃꯌꯨꯝꯗꯨ ꯌꯧꯔꯗꯨꯅ ꯆꯔꯨ ꯑꯗꯨ ꯀꯛꯂꯒ ꯂꯩꯕꯥꯛꯀ ꯊꯤꯠꯂꯒ ꯄꯨꯟꯅ ꯋꯥꯏ ꯇꯩꯃꯤꯟꯅꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯩ ꯉꯔꯥꯡꯒꯤ ꯆꯤꯡꯂꯝꯕꯤ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯃꯨꯛꯀꯁꯨ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯅꯣꯛꯂꯛꯄ꯭ꯔꯥ ꯑꯃꯗꯤ ꯋꯥꯔꯤ ꯁꯥꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨꯁꯤ ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯃꯇꯧꯗꯣ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯇꯥꯏꯟꯇꯦꯀꯣ ꯐꯥꯒꯤ ꯖꯣꯒꯥꯏ ꯄꯪꯇꯧ ꯇꯧꯅꯨ ꯃꯤꯅ ꯊꯥꯖꯅꯕ ꯃꯐꯝ ꯍꯥꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯔꯝꯂꯗꯧꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯦꯛꯁꯟꯅ ꯅꯪꯗꯤ ꯈꯔꯒ ꯀꯤꯒꯟꯕꯅꯤꯅ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏꯗꯤ ꯆꯠꯇꯕ ꯌꯥꯗꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯨꯙꯅ ꯂꯥꯎꯁꯦ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯔꯛꯀꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯖꯦꯁꯄꯨ ꯆꯤꯡꯈꯠꯂꯤ ꯔꯥꯖꯦꯁꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯅꯣꯏꯁꯤꯗꯤꯕ ꯃꯊꯣꯡ ꯆꯥꯗꯦꯍꯦ ꯍꯥꯏꯔꯒ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯈꯤꯕꯗꯨ ꯉꯁꯤꯗꯤ ꯃꯥꯃꯗꯁꯨ ꯍꯥꯏꯔꯝꯗ꯭ꯔꯤ ꯑꯗꯨꯅ ꯃꯥꯃꯗꯨꯁꯨ ꯈꯪꯍꯧꯗ꯭ꯔꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯖꯦꯛꯁꯟꯗꯤ ꯂꯝꯕꯤ ꯑꯗꯨꯗ ꯒꯨꯗꯨꯡ ꯒꯨꯗꯨꯡ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯋꯥꯔꯤꯒꯁꯨ ꯍꯧꯅ ꯍꯧꯅ ꯁꯥꯔꯤ ꯅꯈꯣꯏꯒꯤ
ꯃꯥꯃꯒꯤ ꯂꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯄ ꯅꯨꯡꯉꯥꯏꯕ ꯍꯛꯆꯤꯠ ꯂꯥꯡꯕ ꯃꯐꯝ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯅꯤ ꯍꯩ ꯍꯨꯃꯥꯡꯅꯒ ꯁꯧꯔꯝꯕꯒꯁꯤ ꯁ꯭ꯋꯥꯏꯁꯤ ꯌꯧꯔꯛꯄꯗ ꯎꯟꯃꯨꯛ ꯏꯪꯉꯤ ꯍꯥꯏꯖꯔꯤꯕ ꯃꯁꯤꯒꯤ ꯆꯤꯡ ꯂꯝꯕꯤ ꯑꯁꯤꯗ ꯌꯨꯝ ꯃꯆꯥ ꯑꯃꯒ ꯁꯥꯔꯒ ꯂꯩꯔꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯟꯇꯤ ꯐꯪꯒꯅꯤꯍꯦ ꯕꯨꯙꯅ ꯑꯣ ꯁꯥꯔꯣ ꯁꯥꯔꯣ ꯁ꯭ꯋꯥꯏꯗ ꯅꯨꯄꯤ ꯑꯃ ꯊꯣꯛꯏ ꯋꯥ ꯉꯥꯡꯉꯤ ꯃꯈꯣꯟꯗ ꯅꯣꯛꯏ ꯀꯞꯄꯤꯅ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒ ꯍꯦꯛ ꯂꯩꯃꯤꯟꯅꯔꯣ ꯀꯅꯥꯅ ꯈꯪꯅꯤ ꯃꯁꯛꯇꯨꯅ ꯍꯦꯜꯂꯣꯏꯃꯨꯛ ꯐꯖꯔꯝꯃꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯅꯦ ꯔꯥꯖꯦꯁꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛꯇꯤ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯦ ꯇꯧꯔꯤꯕꯁꯤꯡꯁꯦ ꯃꯍꯥꯛꯇꯤ ꯕꯨꯠꯇꯨꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯟꯕꯒꯨꯝ ꯇꯧꯔꯛꯂꯤ ꯑꯗꯨꯒ ꯌꯦꯡꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯈꯪꯗ ꯈꯪꯕꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯅꯣꯏꯕꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣꯃꯤ ꯑꯩ ꯀꯌꯥ ꯍꯩꯅꯗ꯭ꯔꯦ ꯃꯐꯝꯁꯤ ꯈꯪꯗꯦꯗ ꯅꯣꯏꯗꯤ ꯀꯩꯝꯇ ꯀꯤꯗ ꯃꯥꯜꯂꯦ ꯑꯩꯗꯤ ꯃꯐꯝꯁꯤꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗ ꯄꯪꯀꯤꯗ ꯀꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙꯅ ꯔꯥꯖꯦꯁꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯕꯁꯦ ꯆꯤꯡꯅꯔꯛꯄꯗꯒꯤ ꯔꯥꯖꯦꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯃ ꯀꯞꯄꯤ ꯑꯗꯨꯒ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗꯤ ꯃꯤꯗꯣ ꯉꯥꯎꯅ ꯐꯩꯅ ꯅꯥꯔꯒ ꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯑꯗꯥꯝ ꯀꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯑꯗꯣꯝꯅ ꯍꯪꯂꯛꯄꯗꯨꯗ ꯔꯥꯖꯦꯁꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯌꯦꯡꯂꯒ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯍꯣꯔꯦꯟ ꯐꯖꯅ ꯂꯤꯔꯒꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯑꯁ ꯑꯃꯨꯛꯇꯪ ꯉꯥꯏꯈꯣꯁꯦ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯉꯥꯛꯇꯪ ꯐꯝꯂꯒ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯂꯤꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ ꯅꯪ ꯁꯤꯗꯤꯕ ꯑꯟꯊꯣꯛꯅ ꯀꯤꯒꯟ ꯈꯔ ꯃꯥꯜꯂꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯁ꯭ꯋꯥꯏꯁꯤꯕꯨ ꯕꯨꯠ ꯅꯨꯄꯤ ꯂꯩꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤ ꯇꯧꯔꯤꯕ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯂꯥꯛꯑꯣꯁꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯕꯨꯙ ꯑꯃꯗꯤ ꯖꯦꯛꯁꯟꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯨꯙ ꯑꯃꯗꯤ ꯖꯦꯛꯁꯟꯅ ꯑꯁ ꯌꯥꯔꯁꯦ ꯑꯩꯈꯣꯏ ꯊꯣꯛꯄ ꯆꯠꯆꯒꯦ ꯀꯤꯒꯜꯂꯕ ꯍꯥꯏꯗꯨꯅꯤ ꯅꯪꯁꯨ ꯑꯗꯣ ꯋꯥꯔꯤꯗꯣ ꯀꯔꯤꯅꯣꯗꯣ ꯆꯠꯅ ꯂꯤꯌꯨ ꯑꯩꯈꯣꯏ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯟꯅ ꯀꯥꯎꯅ ꯃꯈꯣꯏꯗꯣ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯖꯦꯛꯁꯟꯒꯤ ꯃꯅꯤ ꯕꯦꯒ ꯑꯗꯨ ꯇꯥꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯍꯧꯗꯦ ꯕꯨꯙ ꯑꯃꯗꯤ ꯔꯥꯖꯦꯁ ꯖꯦꯛꯁꯟ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯂꯥꯡꯉꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯂꯤ ꯍꯥꯏꯕꯗꯤ ꯆꯤꯡ ꯂꯝꯕꯤ ꯇꯝꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣ ꯂꯣꯏꯔꯕꯅꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯔꯥꯖꯦꯁꯅ ꯋꯥꯔꯤ ꯑꯗꯣ ꯂꯤꯔꯛꯏ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯏꯕ ꯑꯗꯣ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯏꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯖꯔꯝꯗꯦ ꯃꯆꯥꯅꯨꯄꯤꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕ ꯖꯥꯠꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯤꯄꯥ ꯃꯈꯩ ꯂꯣꯏꯅꯃꯛ ꯉꯥꯎꯅꯈꯤ ꯑꯍꯜ ꯑꯉꯥꯡ ꯅꯍꯥ ꯑꯃꯗꯤ ꯍꯅꯨꯕ ꯐꯥꯎꯕ ꯅꯨꯄꯤ ꯑꯗꯨꯗ ꯉꯥꯎꯈꯤ ꯃꯍꯥꯛꯀꯤ ꯐꯖꯕꯗ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯥ ꯃꯈꯩ ꯂꯣꯏꯅ ꯉꯥꯎꯅꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯑꯃꯗꯤ ꯑꯇꯩ ꯃꯇꯝꯗ ꯎꯔꯨꯔꯕꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯍꯦꯛꯇꯃꯛ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ लिम्फु खुल असिगी मियोइसिंगना ngangnari matam aduda khul aduda leiriba nupa makhaina nupi aduta nungsi pami haiduna phongdokli adubu nupi aduna sungya yaba kouba leiramdi mamai thangdari khul adugi gunda phada oina tauba miyoi amana nupi aduta nungsi pami haiduna hairupu matamda nupi aduna sungya yaraktabadagi mahakpu namduna pharaga mahakki nupi oyanaba honakhi adumna nupi ado mahakna phara matungda mahaki nupi oyanaba honarakpada soibadagi nupi ado singi singchip amada masa matumda chongthaduna sijikhi hariba numit asidagi singi singchip ado hojik leiriba lambi adudagi mathaklomda ongkhatkibda leiriba singi singthak adudani marudagi taraklaga sing lambi aduda tasinduna mahak ado sikhibani maramaduna mahake thawai milal matam pumbagi oina maruda leiri hadana mayamna hainakhi nupi aduna hek sikhibagadi khul aduta leiriba nipa makhai mangonda nungsi pami haiduna hairamba amadi phagani pungani haiduna thamka toromba sing ado mathang nongma kangdra siba haurakhi adusu sing lambi asida kauradona mahakna hatkhi matau asumna sing lambi asida mathang sirakpadagi mi punamak sing lambi asida chatpa kinakhi masidagidi sambal thingjanduna matam sangna koina thamlori asomna maiba maibi kaya tawduna khoirumbadagidi mafam asida kachu thudokpa tarukhidravani adubu chinglambi asida chatlubadi yadri ngauna phaina naba kaya ama tawduna hauji phawba dum thajanari basini
ꯑꯗꯣꯝꯅ ꯔꯥꯖꯦꯁꯅ ꯋꯥꯔꯤ ꯂꯤꯔꯛꯄꯗꯨꯗ ꯕꯨꯙꯅ ꯑꯗꯨꯗꯤ ꯃꯥꯏꯕꯗꯨꯗꯤ ꯀꯝꯗꯧꯈ꯭ꯔꯕ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯁꯅ ꯃꯥꯏꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯏ ꯖꯦꯛꯁꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥ ꯃꯥꯏꯕꯗꯨꯕꯨ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯃꯆꯥꯅꯨꯄꯤꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯊꯋꯥꯏ ꯊꯥꯖꯈ꯭ꯔꯤ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯍꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯃꯍꯥꯛꯄꯨ ꯐꯥꯒꯅꯤ ꯄꯨꯟꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯕꯁꯤꯡ ꯑꯗꯣ ꯃꯊꯪ ꯍꯥꯠꯂꯤꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯄꯥ ꯃꯥꯏꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯁꯥꯟꯅꯔꯒ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙꯁꯨ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯏꯔꯝꯒꯗꯕ ꯁꯛꯇꯝꯁꯤꯡ ꯑꯗꯣ ꯃꯇꯝ ꯑꯗꯨꯗ ꯕꯨꯙꯅ ꯑꯗꯨꯃꯥꯏꯅ ꯉꯔꯥꯡꯅ ꯋꯥꯔꯤꯗꯨ ꯂꯤꯔꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯆꯠꯀꯦ ꯍꯥꯏꯈꯤꯗ꯭ꯔꯣ ꯌꯥꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯥꯝꯃꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯤ ꯉꯁꯤꯗꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯈꯔ ꯉꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏꯅ ꯑꯍꯤꯡ ꯂꯦꯛꯂꯤꯕ ꯇꯨꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯝꯃꯗꯨꯅ ꯍꯥꯏꯕꯗꯤ ꯔꯥꯖꯦꯁꯀꯤ ꯃꯥꯝꯃ ꯑꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯃꯈꯣꯏꯕꯨ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯇꯨꯝꯅꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯃꯍꯥꯛꯀꯤ ꯃꯅꯤ ꯕꯦꯒ ꯑꯗꯨ ꯀꯗꯥꯏꯗ ꯌꯥꯎꯈ꯭ꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯗꯗꯤ ꯌꯥꯎꯔꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯛꯂꯤ ꯃꯗꯨꯗꯤ ꯔꯥꯖꯦꯁ ꯑꯃꯗꯤ ꯕꯨꯙ ꯃꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯛꯅ ꯐꯅ ꯇꯧꯗꯨꯅ ꯆꯤꯡ ꯂꯝꯕꯤ ꯑꯗꯣꯝꯗꯒꯤ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯇꯥꯍꯧꯔꯝꯂꯒꯅꯤ ꯉꯁꯥꯏ ꯀꯨꯗ꯭ꯔꯨꯛ ꯂꯥꯎꯕ ꯀꯩꯅꯣꯝꯃ ꯇꯥꯍꯧꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯖꯦꯛꯁꯟ ꯋꯥꯈꯜ ꯈꯜꯂꯛꯈꯤ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯀꯥꯔꯗ ꯈꯔꯁꯨ ꯌꯥꯎꯈ꯭ꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯃꯗꯣ ꯈꯨꯟꯗꯕ ꯌꯥꯗꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯆꯠꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯊꯦꯡꯗꯨꯅ ꯍꯧꯒꯠꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯃꯤꯅ ꯈꯨꯟꯈ꯭ꯔꯒꯅꯤ ꯑꯗꯨꯝꯅ ꯃꯤꯅ ꯈꯨꯟꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯖꯦꯛꯁꯟꯅ ꯕꯨꯙ ꯑꯃꯗꯤ ꯔꯥꯖꯦꯁꯄꯨ ꯍꯧꯗꯣꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯣ ꯈꯨꯟꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯤ ꯃꯍꯥꯛꯀꯤ ꯕꯦꯒ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁ ꯑꯃꯗꯤ ꯕꯨꯙꯗ ꯍꯥꯏꯔꯕꯁꯨ ꯔꯥꯖꯦꯁ ꯑꯃꯗꯤ ꯕꯨꯙꯗꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯅ ꯃꯈꯣꯏꯗꯤ ꯄꯥꯛꯍꯦ ꯍꯧꯒꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯦꯛꯇ ꯇꯨꯝꯊꯈꯤ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯃꯈꯣꯏ ꯑꯅꯤꯒ ꯍꯧꯔꯔꯣꯏꯗ ꯄꯪꯊꯦꯡꯁꯨ ꯊꯦꯡꯕ ꯅꯠꯇ꯭ꯔꯤꯕꯁꯤꯕꯣ ꯄꯨꯡ 9:30 ꯃꯥꯄꯟꯃꯨꯛꯇꯃꯛ ꯇꯥꯕꯗ ꯉꯥꯏꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯆꯤꯡ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯔꯥꯖꯦꯁꯇꯣ ꯃꯅꯥꯛ ꯀꯗꯥꯏꯗꯒ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯁꯨꯝ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯑꯔꯥꯞꯄꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯎꯏ ꯃꯗꯨ ꯎꯕꯗ ꯖꯦꯛꯁꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯤꯕꯁꯤ ꯃꯣꯏꯅ ꯍꯥꯏꯅꯕ ꯆꯤꯡ ꯂꯝꯕꯤꯗ ꯊꯣꯛꯏ ꯍꯥꯏꯕ ꯅꯨꯄꯤꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯃꯗꯨꯒ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯒꯗꯧꯔꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯆꯪꯁꯤꯟꯁꯤ ꯀꯗꯥꯏ ꯍꯟꯈꯤꯁꯤ ꯀꯗꯥꯏ ꯀꯧꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯍꯦꯔꯥ ꯑꯁꯤꯗꯤ ꯕꯨꯠꯁꯨ ꯃꯥꯟꯗꯦꯗ ꯕꯨꯠ ꯑꯣꯏꯔꯗꯤ ꯋꯥꯡꯇ꯭ꯔꯤꯡ ꯋꯥꯡꯒꯗꯧꯅꯤ ꯆꯪꯂꯒ ꯍꯦꯛꯇꯃꯛ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯆꯤꯡ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯃꯁꯤ ꯂꯦꯡꯗꯅ ꯂꯩꯔꯝꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯗꯣ ꯃꯁꯤ ꯂꯦꯡꯉꯛꯂꯤ ꯖꯦꯛꯁꯟꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯖꯦꯛꯁꯟ ꯀꯤꯗꯨꯅ ꯃꯍꯥꯛ ꯆꯦꯟꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯍꯦꯔꯥ ꯆꯦꯜꯂꯣꯏꯗ ꯍꯥꯏꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯗꯣ ꯂꯦꯞꯂꯔꯤ ꯑꯗꯨꯒ ꯃꯃꯥꯏꯗ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯣ ꯍꯥꯏꯗꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯀꯩꯅꯣ ꯁꯤꯗꯤ ꯑꯁꯨꯝꯅ ꯃꯆꯤꯟꯗꯒꯤ ꯈꯪꯍꯧꯗꯅ ꯊꯣꯛꯈꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ナꯏꯗ꯭ꯔꯕ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕ ꯅꯨꯄꯤ ꯑꯃꯅ ꯁꯦ ꯅꯪꯒꯤ ꯕꯦꯒꯇꯨ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯦꯛꯁꯟꯅ ꯑꯧ ꯍꯣꯏ ꯃꯥꯅꯤ ꯑꯗꯣ ꯅꯪꯅ ꯀꯅꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯗꯒꯤꯅꯤ ꯍꯥꯏꯔꯛꯂꯤ ꯖꯦꯛꯁꯟꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯅ ꯕꯦꯒ ꯑꯁꯦ ꯈꯨꯟꯕꯅꯤ ꯃꯄꯨ ꯂꯥꯛꯂꯒꯗꯤ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯦꯛꯁꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯅꯣꯏꯒꯤ ꯌꯨꯝꯗꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ
ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯣꯏ ꯌꯥꯏꯌꯦ ꯑꯩꯁꯨ ꯏꯊꯟꯇ ꯆꯠꯄ ꯀꯤꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯖꯦꯛꯁꯟꯕꯨ ꯊꯤꯜꯍꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯖꯦꯛꯁꯟꯅ ꯁꯨꯝ ꯆꯠꯂꯤ ꯖꯦꯛꯁꯟꯅ ꯋꯥꯔꯤ ꯁꯥꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯁꯨꯏ ꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯏꯃꯥ ꯕꯕꯥꯗꯤ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯗꯨꯅ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯡꯁꯤꯡ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯤ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯂꯝꯕꯤ ꯑꯗꯨꯗ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯅꯣꯏꯒꯤ ꯌꯨꯝ ꯌꯧꯒꯗꯕꯗꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯃꯁꯤꯗꯤ ꯌꯨꯝ ꯁꯣꯝꯗ ꯇꯥꯕ ꯂꯩꯇꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯅꯪꯅ ꯂꯥꯛꯂꯤꯕꯁꯦ ꯀꯩꯝꯇ ꯀꯤꯗꯕ꯭ꯔꯣ ꯃꯤꯅ ꯃꯐꯝꯁꯦ ꯕꯨꯠ ꯊꯣꯛꯑꯦꯅ ꯍꯥꯏꯅꯕꯅꯦ ꯍꯦꯔꯥ ꯕꯨꯠꯇꯣ ꯀꯤꯕꯕꯨꯗꯤ ꯀꯤ ꯍꯥꯏꯕꯕꯨ ꯊꯣꯛꯂꯛꯑꯣꯏ ꯈꯪꯕ ꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯕꯨꯔꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯑꯐꯕ ꯃꯤꯗꯗꯤ ꯁꯣꯛꯇꯦ ꯐꯠꯇꯕ ꯃꯤ ꯈꯛꯇꯅꯤ ꯃꯣꯏꯅ ꯆꯩꯔꯥꯛ ꯄꯤꯔꯤꯁꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯐꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯆꯩꯔꯥꯛ ꯄꯤꯔꯛꯑꯣꯏ ꯈꯪꯕ ꯑꯗꯨꯗꯨꯒꯤꯅꯤ ꯖꯦꯛꯁꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯨꯔꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯩ ꯏꯁꯩ ꯑꯃ ꯑꯗꯨꯝ ꯁꯛꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯁꯩ ꯁꯛꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟ ꯀꯩꯅꯣꯝꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯃꯗꯤ ꯏꯁꯩ ꯁꯛꯂꯛꯄ ꯑꯗꯨꯗ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯔꯥꯖꯦꯁꯅ ꯍꯥꯏꯈꯤꯕ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯤꯡ ꯂꯝꯕꯤ ꯑꯁꯤꯗ ꯅꯨꯄꯤꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯒꯅ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯒꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯕꯗꯤ ꯅꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯎ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯩ ꯑꯗꯨ ꯁꯛꯄ ꯂꯣꯏꯔꯒ ꯃꯍꯥꯛ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯖꯦꯛꯁꯟ ꯁꯣꯏꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯂꯣꯝꯗ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯗꯣ ꯃꯁꯥ ꯑꯗꯨ ꯏꯄꯪ ꯄꯪꯊꯕ ꯏꯁꯤ ꯁꯤꯗꯕꯒꯨꯝ ꯃꯍꯥꯛ ꯆꯦꯟꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯃꯍꯥꯛ ꯃꯈꯣꯡ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯎꯞꯔꯥꯡ ꯎꯞꯁꯤꯟꯗꯨꯅ ꯇꯨꯏ ꯁꯟ ꯁꯥꯗꯨꯅ ꯑꯃꯨꯛ ꯆꯠꯂꯤ ꯇꯧꯗꯨꯅ ꯂꯩ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯖꯦꯛꯁꯟꯅ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯃꯤꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯖꯦꯛꯁꯟꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯖꯦꯛꯁꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯔꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯟꯅ ꯂꯩꯅꯥ ꯂꯩꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯦꯛꯁꯟꯅ ꯍꯩ ꯂꯩꯅꯥ ꯂꯩꯕꯩ ꯅꯠꯇꯦꯅꯦ ꯅꯪ ꯎꯕꯗꯩ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯅꯪꯁꯦ ꯅꯁꯛꯄꯨꯗꯤ ꯐꯖꯩ ꯍꯥꯏꯕꯕꯨ ꯅꯪꯁꯤ ꯕꯨꯠꯅꯤ ꯈꯪꯂꯛꯄꯗ ꯑꯩꯗꯤ ꯌꯨꯝ ꯎꯔꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯣ ꯁꯨꯠ ꯁꯨꯠ ꯀꯞꯂꯒ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ ꯖꯦꯛꯁꯟ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤꯁꯤꯕꯨ ꯆꯠꯄꯗ ꯁꯨꯝ ꯋꯥꯔꯤꯕꯁꯤꯕꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯄꯋꯥꯔ ꯄꯨꯝꯅꯃꯛ ꯆꯤꯡꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯆꯠꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯈꯣꯡꯗꯣ ꯁꯤꯠ ꯁꯤꯠ ꯅꯥꯟꯊꯣꯛꯇꯨꯅ ꯎꯞꯁꯟ ꯇꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯏꯕꯦꯝꯃ ꯃꯁꯛ ꯐꯖꯕꯤ ꯏꯕꯦꯝꯃ ꯅꯠꯇꯦꯅꯦ ꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯜꯂꯤꯕꯅꯤꯅꯦ ꯏꯆꯦ ꯑꯩꯕꯨ ꯑꯝꯇꯗꯤ ꯀꯟꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯅꯪꯉꯣꯟꯗꯅꯦ ꯄꯥꯝꯃꯤꯁꯨ ꯍꯥꯏꯈꯤꯗꯦ ꯅꯨꯡꯁꯤꯁꯨ ꯍꯥꯏꯈꯤꯗꯦ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯀꯥꯏꯅ ꯈꯟꯈꯤꯕꯒ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯩ ꯅꯪꯁꯦ ꯕꯨꯠꯅꯤ ꯈꯪꯂꯛꯄꯗ ꯀꯤꯕꯅ ꯌꯥꯖꯩ ꯏꯆꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯣ ꯖꯦꯛꯁꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯍꯥꯛꯅ ꯐꯝꯂꯤꯕꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯖꯦꯛꯁꯟꯅ ꯌꯦꯡꯂꯛꯂꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯐꯝꯕ ꯌꯥꯕ ꯀꯔꯤꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯣꯔꯥ ꯑꯋꯥꯡꯕ ꯑꯃꯗ ꯐꯝꯕꯒꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯦꯛꯁꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯝꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯗꯣ ꯃꯈ꯭ꯋꯥꯡ ꯐꯥꯎꯕ ꯐꯨꯝꯖꯤꯜꯂꯕ ꯃꯤ ꯑꯃꯒꯤ ꯃꯀꯣꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯤ ꯑꯗꯣ ꯃꯃꯤꯠꯇꯣ ꯀꯣꯊꯣꯛꯈꯤꯕꯒꯤ ꯏꯂꯥꯎ ꯂꯥꯎꯅ ꯄꯥꯡꯊꯣꯛꯂꯤ ꯑꯗꯨꯒ ꯃꯌꯥꯗꯒꯤ ꯏ ꯑꯃꯗꯤ ꯃꯃꯤꯠꯇꯒꯤ ꯏꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯔꯨꯕꯗ ꯖꯦꯛꯁꯟꯗꯤ ꯃꯁꯥꯗꯣ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯃꯁꯥꯗꯨ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯉꯥꯎꯒꯦ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯇꯪꯅ ꯀꯟꯕꯤꯕ ꯂꯥꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯔꯥꯖꯦꯁ ꯕꯨꯙ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯖꯔꯛꯂꯤ ꯖꯦꯛꯁꯟꯗꯣ ꯉꯁꯥꯏꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯝꯗꯕꯗꯨ ꯃꯍꯥꯛ ꯀꯞꯄ ꯍꯧꯔꯛꯂꯤ ꯉꯁꯤ ꯁꯣꯏꯗꯅ ꯃꯍꯥꯛ ꯁꯤꯔꯒꯅꯤ ꯈꯜꯂꯨꯕꯗ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯍꯧꯒꯠꯂꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯦꯛꯁꯟꯅ ꯑꯩ ꯅꯪꯒꯤ ꯌꯨꯝꯗ ꯆꯠꯄ ꯉꯝꯂꯣꯏ ꯑꯩ ꯅꯪꯒꯤ ꯌꯨꯝꯗ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯒꯤ ꯁ꯭ꯀꯨꯜꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯅꯦꯕ ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯑꯗꯨꯝꯅ ꯖꯦꯛꯁꯟꯅ ꯇꯧꯔꯛꯄꯗꯨꯗ ꯅꯨꯄꯤꯗꯣ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯦ ꯖꯦꯛꯁꯟꯒꯤ ꯃꯈꯣꯡ ꯑꯗꯣ ꯇꯥꯞ ꯄꯥꯏꯈꯤ ꯖꯦꯛꯁꯟ ꯂꯣꯏꯔꯦꯗꯅ ꯑꯩ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯑꯗꯨꯃꯛ ꯆꯤꯡꯂꯤ
mahangna suro suro laktuna asum singlakpa aduta Jacksonna kana kana leibage aibu amta kanbiyu aibu amta kanbiyu haiduna lauri mahangna adumna koilaw koilaw lorobasu kana amatana tabiramde masidagidi dupi aduna Jackson ki makhong adu paiduna suro suro laktuna asum singlakpana singlambi adugi tai werapna leiriba mi phumkhibagi mufam manba ma leiriba adugi manakta Jackson do dam thami Jacksonna kariu nang naigo tawduri se haiduna hangi matamatuta nupi aduna hoi mai amata haidana mongpham ama leiriba adudagi manungdagi mahangna mi gi saru gi sarangki makhut ama singkhalakli madu ubada Jacksonna loredana ai haiduna mahak chen khitaba amusu honari adubu mahaki makhong makutto karigumba amana karak karak lakna punsin khibugum haugatuna chenbati ngamdrei matamaduta Jacksonna nakarano nang kulasida siki haiba maibagi machadura adumna maibagi machadura hairakpada nupi ado tuminna leiki lepraga mamai nun tharaga matamadu Jacksonna nupi ase maibagi macha hairadi masi papangal khara hanba male puning nusibu male aduna masi tattana haige haiduna maibagi machara haiduna hanjin hangi saidagi Jacksonna maibagi machara haiduna hanglibadudi nupi adugi khwaidagi asabu odun leram lei matamaduta nupi aduna yamna sauna mahagi ngasai ki fajaraba tangau raba maithong ado losen khraga yembuda kiba phanglaba mamipana lauthoklaba abadi maya launa kathoklaba masammana imu musallaga ifan phanna yamna launa kathoklaba maya aduna kanna laurakhi mamipana chongthoktuna maya ado launa kathoklaga Jackson lomda yenglaga masa ado phantuklaga laurakpa adu tabada Jacksonna kariru siri haiduna mahakti waga amta ngangdabida kiduna mamit usinduna khangli nupi aduna laurakli nahakna aingonda amuk hanna maibagi machara hangaklabadi nahak pofam masida sagaiduna hingna phumduna hatkani haiduna hairakli karigumbada Jacksonna maibagi macha paluriba dudi nupi aduna maibagi macha ado yamna sauduna leramli haibadi wahai adu maiba aduna lightin khoramduna mahakpu khwaidagi masak phajaba nupi ama oina puroknabagi damakta mahakna laison tinson tawkhibani masidagi nupi ado khwaidagi masak phajaba nupi ama oina poglakhibani maram aduna mahakki phajaba aduna mahakse sifam nafam khangdana sialibani haiduna maiba adu yamna saukhi aduga mahakki siraba thawai mirel aduna laibakta chachagadabadu mahakna sanarambadagi afam masida ngasisu lengdana adumak leiribani haiduna yamna sauna tairakhi wafam madu tabda Jacksonna adu aidi kanana khangadage nuna sikhibi waridu ai yahobagi typeta aina maibagi machara haina hanglubada nang tumina leibadu daidi nangse wahai asina sontha labra haiduna pallubani asumna Jacksonna machinda pangang ta ngalakpadu ta nupi aduna nangse wayamna ngangi hairaga mahaki lukham adu ta tapawna paraga kallaba leimai adu da buplawna upsilli naton na khang amadi mamit mana puna mor leimai adu upsan badu naman khraduna sirin he hingchabi haiduna Jackson do kanna lawrakli aduga makhutna leimai adu dagi inkhalkli adumna inkhalakpa adu da nupi adu namsan bado khara waraduna Jacksonna inkhalpana henkalakli matamadu Jacksonna ngasaidagi aina pangal puthokta basida kasloi taba nupi nang ngamloboi khalli male haujikti ai saroknabani yengu asomna haramlaga manak adwaida hauriba upambi adugi masa ma thekli aduga nupi aduta haigatana kalakli adumna kalakpadadi nupi adudadi palabasu humdukhiduna haibati tarang malang amada chaido hairubugum masado chai adugi mahaki control adu ngamhauduna Jackson huru ungdu leimai de bomb lawnga tasanbada mako aduna chinglebak akanba nungumna kallabadu tai jaisanki adumna Jacksonna tawbaduta nupi aduna tawla sarisi yengu haiduna mamit ado langtrik langna pangro jengagli Jackson makokta yasan khibagi chaina kholaduna makokto nanduna khangli atutuga masigi nupi si thawai oibanina aina chaina kalabasu phawdukna chatle aduga mana ibu parga chingba koka namsilakpadadi loinamak jari phai masigi nupi se tap tangai saunge asumna khalaga Jacksonna mahangna phuba ngamdrabanina wahaina oina saunlagi haiduna hairakli hoi nang aina phuba yadrabanina chingna oina phuba tare maibagi macha haiduna mahana maibagi macha haiduna pangsonda solapadu nupi do yamna kanna saurakpadagi Jackson gi manaka chongsilakli aduga mahaki makhaurida ama aduga mahpukta ma pairaga wang thangkalaga laktuna langthurai
ꯑꯗꯨꯝꯅ ꯂꯪꯊꯣꯔꯛꯄꯗꯨꯗ ꯃꯅꯥꯛꯇ ꯍꯧꯕ ꯎ ꯑꯃꯗ ꯃꯈ꯭ꯋꯥꯡꯅ ꯐꯨꯖꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯜꯂꯒ ꯇꯥꯔꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯣ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯦꯛꯁꯟꯒꯤ ꯈꯔꯥꯡ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯃꯅꯪꯒꯟꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯆꯤꯡꯉꯤ ꯃꯗꯨꯗ ꯅꯥꯔꯗꯨꯅ ꯖꯦꯛꯁꯟ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯦ ꯅꯨꯄꯤ ꯑꯗꯨꯅ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯆꯤꯡꯒꯤ ꯂꯣꯈꯥ ꯑꯃꯗ ꯂꯥꯛꯇꯨꯅ ꯊꯥꯗꯔꯛꯏ ꯂꯣꯈꯥ ꯑꯗꯨꯗ ꯋꯥꯡꯗꯤꯡ ꯋꯥꯡꯅ ꯄꯥꯏꯊꯔꯛꯄꯗꯨꯗ ꯖꯦꯛꯁꯟꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨꯛꯇ ꯀꯜꯂꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯖꯦꯛꯁꯟꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯔꯣꯖꯦꯁꯅ ꯃꯁꯤꯒꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗ ꯁꯦꯠ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯕꯨꯙꯅꯁꯨ ꯖꯦꯛꯁꯟꯒꯤ ꯃꯃꯥꯏ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯄꯥꯏꯔꯗꯨꯅ ꯃꯅꯥ ꯑꯗꯨꯗ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯅꯤꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯗꯣ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯂꯤ ꯖꯦꯛꯁꯟ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯕ ꯃꯈꯩ ꯔꯥꯖꯦꯁ ꯑꯃꯗꯤ ꯕꯨꯙꯗ ꯀꯤꯟꯅ ꯄꯨꯗ꯭ꯔꯣꯞ ꯄꯨꯗ꯭ꯔꯣꯞ ꯊꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁ ꯑꯃꯗꯤ ꯕꯨꯙꯅꯁꯨ ꯖꯦꯛꯁꯟꯅ ꯀꯤꯟ ꯊꯤꯜꯂꯛꯄꯗꯣ ꯁꯠ ꯁꯠ ꯉꯥꯛꯊꯣꯛꯏ ꯑꯗꯨꯒ ꯅꯝꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯦ ꯅꯪ ꯅꯤꯁꯥ ꯄꯥꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯖꯦꯛꯁꯟ ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯅꯔꯛꯄ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯛꯄ ꯑꯗꯨꯗ ꯔꯥꯖꯦꯁꯀꯤ ꯃꯥꯝꯃ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯈꯔ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯅꯔꯒꯦ ꯅꯈꯣꯏꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟ ꯃꯌꯥꯝꯗꯨ ꯎꯕꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯤ हुमाꯡꯅ ꯄꯨꯝꯂꯨꯞ ꯂꯨꯞꯂꯕ ꯃꯁꯥ ꯑꯗꯣ ꯃꯥꯒꯤ ꯔꯥꯖꯦꯁꯀꯤ ꯃꯥꯝꯅ ꯎꯕꯗꯒꯤ ꯐꯤ ꯑꯃ ꯄꯤꯗꯨꯅ ꯇꯩꯊꯣꯛꯍꯜꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯒ ꯕꯨꯙ ꯑꯃꯗꯤ ꯔꯥꯖꯦꯁꯇꯁꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯃꯪ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯨꯙꯅ ꯀꯩꯗꯧꯔꯒꯦ ꯃꯪꯗ ꯀꯔꯤ ꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯖꯦꯛꯁꯟꯅ ꯊꯣꯛꯈ꯭ꯔꯤꯕ ꯇꯧꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯍꯥꯏꯕꯗꯤ ꯃꯃꯪꯗ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯦꯁꯅ ꯑꯋꯣꯏꯕꯒꯤ ꯅꯍꯥꯛ ꯕꯦꯛ ꯇꯥꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯖꯦꯛꯁꯟꯅ ꯍꯣꯏ ꯇꯥꯍꯧꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯃꯍꯥꯛꯀꯤ ꯃꯥꯝꯃꯗ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯝꯃꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯈꯨꯜꯂꯨꯔꯁꯤ ꯅꯪꯒꯤ ꯕꯦꯛ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯍꯧꯕꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯃꯪꯗ ꯃꯪꯂꯦꯝ ꯍꯥꯒꯦꯝꯅꯔꯤꯕꯅꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁꯀꯤ ꯃꯥꯝꯃ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯍꯜ ꯑꯃꯕꯨ ꯀꯧꯔꯨꯔꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯃꯤꯑꯣꯏ 4-5 ꯕꯦꯛ ꯑꯗꯣ ꯈꯨꯟꯕ ꯂꯥꯛꯂꯤ ꯃꯥꯏꯕ ꯑꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯆꯦꯡ ꯃꯔꯨ ꯈꯔ ꯆꯥꯏꯔꯗꯨꯅ ꯆꯠꯂꯤ ꯖꯦꯛꯁꯟ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯕꯦꯛ ꯑꯗꯨ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯆꯤꯡ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯅꯨꯡ ꯈꯔ ꯍꯟꯖꯤꯟꯕꯗ ꯕꯦꯛ ꯑꯗꯣ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯁꯤꯖꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯖꯦꯛꯁꯟꯅ ꯃꯥꯅꯦ ꯍꯥꯏꯗꯨꯅ ꯂꯧꯁꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯆꯦꯡ ꯑꯗꯣ ꯆꯥꯏꯔꯗꯨꯅ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯌꯨꯝ ꯌꯧꯔꯕꯗ ꯔꯥꯖꯦꯁꯀꯤ ꯃꯥꯝꯃꯅ ꯔꯥꯖꯦꯁꯇ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯆꯤꯡ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯨꯔꯤꯕꯅꯣ ꯅꯍꯥꯛꯇꯤ ꯆꯤꯡ ꯂꯝꯕꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯔꯥꯖꯦꯁ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯕꯨꯙ ꯑꯃꯗꯤ ꯖꯦꯛꯁꯟꯅ ꯍꯣꯏ ꯆꯨꯝꯃꯤ ꯃꯥꯝꯃ ꯃꯍꯥꯛꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏ ꯇꯤꯟ ꯊꯥꯖꯗꯕꯗꯒꯤ ꯑꯩꯈꯣꯏꯅ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯁꯀꯤ ꯃꯥꯝꯃꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦ ꯍꯌꯦꯡꯗꯒꯤꯗꯤ ꯅꯈꯣꯏꯁꯨ ꯅꯌꯨꯝꯗ ꯍꯜꯂꯣ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯛꯂꯒꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙ ꯃꯈꯣꯏ ꯑꯍꯨꯝ ꯋꯥ ꯀꯔꯤꯃꯠꯇ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯝ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯖꯦꯛꯁꯟ ꯕꯨꯙ ꯑꯃꯗꯤ ꯔꯥꯖꯦꯁ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯀꯥ ꯑꯗꯨꯗ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯔꯥꯖꯦꯁꯇ ꯍꯪꯂꯛꯏ ꯏꯇꯥꯎ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛꯁꯨ ꯃꯤꯡꯆꯠ ꯊꯤꯍꯜꯂꯤ ꯑꯗꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅꯗꯤ ꯅꯠꯇꯦ ꯃꯪ ꯑꯗꯨꯅꯅꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯕꯦꯛ ꯑꯗꯣ ꯇꯥꯍꯧꯔꯒ ꯑꯩꯉꯣꯟꯗ ꯃꯪꯂꯦꯝ ꯍꯥꯏꯒꯦꯝꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯆꯤꯡ ꯂꯝꯕꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯇꯥꯍꯧꯍꯟꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯇꯥꯍꯧꯍꯟꯕ ꯇꯥꯔꯕꯗꯤ ꯇꯥꯍꯧꯔꯤꯕ ꯄꯣꯠ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯪꯂꯦꯝ ꯍꯥꯏꯒꯦꯝꯅꯒꯅꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯂꯕꯗꯤ ꯉꯟꯇꯥꯅ ꯆꯠꯇꯨꯅ ꯈꯨꯜꯂꯝꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯦꯛꯁꯟꯅ ꯑꯩ ꯅꯈꯣꯏꯕꯨ ꯃꯪꯗꯗꯤ ꯌꯥꯝ ꯀꯟꯅ ꯍꯧꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯕꯨꯙꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯈꯨꯅꯤꯡꯁꯤ ꯌꯨꯡꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯛꯂꯤ ꯖꯦꯛꯁꯟ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗꯦ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯕꯦꯛ ꯇꯥꯍꯧꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯍꯤꯞꯃꯤꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯇꯨꯝꯈꯤꯗ꯭ꯔꯤꯕꯅꯤ ꯃꯍꯥꯛꯅ ꯇꯨꯝꯃꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯌꯦꯡꯂꯛꯄꯗ ꯕꯦꯛ ꯑꯗꯣ ꯌꯥꯎꯔꯝꯗꯕꯗꯒꯤ ꯃꯍꯥꯛ ꯊꯤꯕ ꯆꯠꯈꯤꯕꯅꯤ
ꯁꯨꯛꯇꯨꯝꯗꯨ ꯇꯨꯝꯗꯅ ꯃꯇꯧ ꯀꯔꯝꯅ ꯃꯗꯨ ꯃꯪ ꯑꯣꯏꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛ ꯃꯁꯥ ꯈꯪꯗꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯨꯝꯊꯈꯤꯕꯗꯣ ꯃꯍꯥꯛꯅꯗꯤ ꯈꯪꯍꯧꯗꯗꯨꯅ ꯃꯍꯥꯛꯅ ꯃꯪꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯔꯥꯖꯦꯁ, ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯨꯙꯥ ꯅꯣꯡꯉꯥꯜꯂꯛꯂꯕ ꯑꯗꯨꯗ ꯃꯥꯝꯃ ꯑꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯝꯃ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯇꯝ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯁꯤꯗ ꯊꯕꯛꯁꯦ ꯌꯥꯝꯅ ꯌꯥꯡꯁꯜꯂꯦ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯅꯣꯡꯃ ꯅꯤനി ꯑꯁꯤꯗ ꯁꯠ ꯂꯣꯏꯁꯤꯜꯂꯅꯤꯗ꯫ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯁꯨ ꯍꯜꯂꯣ, ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨꯅꯦ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯄꯥꯡꯕ ꯂꯧꯕ ꯂꯥꯛꯈꯤꯗꯣꯔꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯁꯤ, ꯃꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯦꯁꯀꯤ ꯃꯥꯝꯃ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯣꯏꯒꯤ ꯑꯆꯥꯄꯣꯠ ꯆꯥꯖꯅꯕ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯈꯔꯁꯨ ꯄꯤꯔꯛꯈꯤ꯫ ꯖꯦꯛꯁꯟ, ꯕꯨꯙꯥ ꯑꯃꯗꯤ ꯔꯥꯖꯦꯁ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯧꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯗꯦ, ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯄꯤꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯈꯤꯕꯗꯣ ꯃꯥꯝꯃ ꯑꯗꯨꯅ ꯋꯥꯏ ꯁꯪꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯝꯃ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯈꯨꯗꯣꯡꯊꯤꯕꯒ ꯇꯥꯔꯝꯂꯕꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯍꯧꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯗꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯀꯗꯧꯔꯤ꯫ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟ, ꯕꯨꯙꯥ ꯑꯃꯗꯤ ꯔꯥꯖꯦꯁ, ꯖꯦꯛꯁꯟꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯃꯊꯪ ꯂꯤꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯣꯛꯄꯗ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯄꯨꯛꯂꯤ ꯄꯥꯏꯗꯨꯅ ꯐꯝꯊꯗꯨꯅ ꯅꯣꯛꯂꯤ꯫ ꯖꯦꯛꯁꯟꯅ ꯅꯣꯏꯅꯕꯨꯗꯤ ꯅꯣꯛꯄ ꯁꯥꯔꯤꯌꯦ, ꯑꯩꯅꯗꯤ ꯁꯣꯝꯗ ꯀꯤꯔꯤ, ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯤꯡꯂꯝꯕꯤ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯅ ꯖꯦꯛꯁꯟ, ꯕꯨꯙꯥ ꯑꯃꯗꯤ ꯔꯥꯖꯦꯁ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯌꯨꯝ ꯌꯧꯅꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏꯕ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫